ꯃꯍꯥꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯐꯩꯖꯥꯎ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯤꯅꯁꯨ ꯐꯩꯖꯥꯎꯕꯨ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ ꯃꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯑꯄꯣꯛꯄꯗꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯃꯆꯥꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯁꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯂꯦꯡꯕꯥꯜꯗ ꯌꯣꯝꯄꯥꯛ ꯑꯃ ꯌꯥꯟꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯩꯄꯥꯛꯇꯨ ꯐꯩꯖꯥꯎꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯐꯩꯖꯥꯎꯁꯨ ꯃꯩꯄꯥꯛꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯩꯄꯥꯛꯇꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯑꯩꯅ ꯑꯗꯨ ꯀꯟꯅ ꯀꯧꯕꯗꯨꯕꯨ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯐꯩꯖꯥꯎ ꯅꯪꯕꯣ? ꯏꯌꯥꯝꯕ, ꯅꯣꯡ ꯃꯪꯕꯁꯤꯗ ꯂꯧꯗꯣ ꯇꯧꯕ ꯅꯪꯍꯧꯔꯔꯣꯏꯅ ꯆꯠꯄꯗ ꯏꯌꯥꯝꯕꯅ ꯀꯧꯕꯗꯣ ꯅꯅꯥꯎ ꯇꯁꯦꯡꯅ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯏꯌꯥꯝꯕꯅ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯅꯌꯥꯝꯕꯁꯦ ꯅꯪꯒꯤ ꯅꯇꯦꯡ ꯑꯃꯠꯇ ꯂꯧꯗꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯉꯁꯤꯁꯦ ꯅꯌꯥꯝꯕ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯇꯧꯕ꯫ ꯑꯩꯒꯤ ꯂꯧꯕꯨꯛꯇꯣ ꯅꯪ ꯑꯃꯨꯛꯇ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪ ꯁꯪꯂꯕꯗꯤ ꯅꯌꯥꯝꯕꯒꯤ ꯂꯧꯗꯨ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨꯕ꯫ ꯏꯌꯥꯝꯕ, ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣই ꯂꯧꯕꯨꯛꯇꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯔꯥ, ꯅꯪꯒꯤ ꯂꯧꯗꯨꯅ ꯍꯌꯦꯡ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯅꯌꯥꯝꯕꯒꯤꯗꯣ ꯉꯁꯤ ꯈꯔ ꯇꯧꯊꯣꯛ꯫ ꯅꯌꯥꯝꯕꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯂꯨꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯄꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯅꯠꯇꯦꯅꯦꯁꯦ, ꯇꯉꯥꯏ ꯐꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯐꯩꯖꯥꯎ ꯃꯩꯄꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ "ꯐꯔꯦ ꯏꯌꯥꯝꯕ, ꯑꯩ ꯉꯁꯤ ꯏꯌꯥꯝꯕꯒꯤ ꯂꯧꯗꯨ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯑꯩꯒꯤ ꯂꯧꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯃꯩꯄꯥꯛ ꯅꯣꯛꯂꯒ, "ꯑꯗꯨꯅꯤꯗꯅ ꯏꯅꯥꯎꯁꯤꯗꯤ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯅꯪꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯌꯥꯝꯕ ꯀꯩꯊꯦꯜ ꯆꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ." "ꯍꯣꯏ ꯏꯌꯥꯝꯕ, ꯆꯠꯄꯤꯔꯨꯔꯣ." ꯑꯁꯨꯝꯅ ꯃꯩꯄꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯃꯩꯄꯥꯛꯀꯤ ꯂꯧꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛꯇꯨ ꯇꯧꯔꯝꯃꯤ꯫ ꯃꯩꯄꯥꯛ ꯆꯠꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯁꯦ ꯄꯪꯗꯤ ꯐꯖꯅ ꯄꯪꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯁꯤꯡꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯌꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯅ ꯃꯩꯄꯥꯛꯇꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯩꯄꯥꯛꯅ ꯃꯌꯨꯝ ꯌꯧꯕꯒ ꯎꯈꯥ ꯑꯃꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯩꯄꯥꯛꯅ ꯇꯨꯝꯂꯤꯕ ꯎꯊꯛ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯃꯩꯄꯥꯛꯀꯤ ꯃꯃꯥꯏ ꯆꯞ ꯆꯥꯅ ꯃꯊꯤ ꯐꯥꯏꯗꯔꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯃꯊꯤ ꯐꯥꯏꯗꯔꯛꯄꯗꯨꯗ ꯃꯩꯄꯥꯛꯇꯨ ꯍꯧꯒꯠꯂꯛꯏ꯫ ꯎꯆꯦꯛ ꯃꯊꯤꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯗꯨꯅ, "ꯀꯩꯅꯣ ꯁꯤꯗꯤ? ꯎꯆꯦꯛ ꯃꯊꯤꯅꯤꯗꯅ? ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯎꯆꯦꯛꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯐꯥꯔꯒ ꯃꯩꯗ ꯂꯧꯔꯒ ꯆꯥꯅꯤꯀꯣ꯫ ꯑꯩꯁ, ꯅꯨꯃꯤꯠꯁꯤꯗꯤ ꯇꯥꯒꯗꯧꯔꯦꯗꯅ꯫ ꯐꯩꯖꯥꯎꯗꯨꯕꯨ ꯑꯩꯒꯤ ꯂꯧꯕꯨꯛꯇꯨꯕꯨ ꯇꯧꯕ ꯂꯣꯏꯔꯕ ꯖꯥꯠꯂꯅꯦ꯫ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ." ꯐꯩꯖꯥꯎꯅ ꯃꯩꯄꯥꯛꯀꯤ ꯂꯧꯗꯨ ꯇꯧꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯩꯄꯥꯛꯇꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯩꯄꯥꯛꯇꯨ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯐꯩꯖꯥꯎ, ꯅꯪꯗꯤ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯝꯃꯦꯗꯅ?" ꯐꯩꯖꯥꯎ ꯂꯩꯕꯥꯛ ꯇꯧꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ, "ꯂꯣꯏꯔꯦ ꯏꯌꯥꯝꯕ꯫ ꯏꯌꯥꯝꯕꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨꯗꯤ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯨꯔꯕ ꯅꯠꯇ꯭ꯔꯣ?" ꯃꯩꯄꯥꯛ ꯅꯣꯛꯂꯒ, "ꯌꯣꯟꯊꯣꯛꯂꯨꯔꯦ꯫ ꯅꯌꯥꯝꯕꯁꯦ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯅꯗꯤ ꯋꯥꯅꯤ꯫ ꯅꯪꯒꯤ ꯂꯃꯟꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯐꯩꯖꯥꯎ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯒ, "ꯏꯌꯥꯝꯕ, ꯀꯩꯒꯤ ꯂꯃꯟꯅꯣ? ꯁꯤꯗꯤ ꯂꯩꯃꯤꯟꯅꯕꯒꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ." ꯃꯩꯄꯥꯛ ꯅꯣꯛꯇꯨꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯌꯥꯝꯕꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨ ꯊꯦꯡꯂꯦ, ꯌꯨꯝꯗ ꯀꯥꯔꯣ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯔꯦ ꯇꯧꯔꯤꯁꯦ." "ꯍꯣꯏ ꯏꯌꯥꯝꯕ, ꯀꯥꯔꯗꯕꯅꯤ." ꯃꯩꯄꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯐꯩꯖꯥꯎꯕꯨ ꯌꯦꯡꯗꯨꯅ, "ꯐꯩꯖꯥꯎ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯈꯨꯔꯥ꯫ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ?" "ꯈꯨꯔꯥ, ꯑꯩ ꯂꯧꯕꯨꯛꯇ ꯂꯩꯕꯥꯛ ꯇꯧꯔꯨꯕꯅꯤ." "ꯅꯪꯒ ꯊꯦꯡꯅꯕꯁꯤ ꯅꯨꯡꯉꯥꯏꯔꯦꯗ ꯈꯨꯔꯥꯁꯦ꯫ ꯑꯩꯁꯤ ꯆꯤꯡꯗ ꯁꯤꯡ ꯆꯠꯂꯨꯕꯅꯤ꯫ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯁꯤꯡꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯐꯩꯖꯥꯎ, ꯅꯪ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕꯗ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯄꯨꯕꯤꯔꯣ꯫ ꯈꯨꯔꯥꯁꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ." "ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯄꯨꯔꯛꯀꯦ." ꯐꯩꯖꯥꯎ ꯁꯤꯡ ꯃꯄꯨꯟ ꯑꯆꯧꯕꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯃꯀꯣꯛꯇꯒꯤ ꯁꯤꯡ ꯃꯄꯨꯟꯗꯨ ꯃꯈꯥꯗ ꯊꯥꯡꯊꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯉꯥꯏꯈꯣꯗꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯈꯤꯁꯤ꯫ ꯌꯥꯔꯅꯤ ꯈꯨꯔꯥ ꯑꯩ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯉꯥꯏꯔꯝꯕꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯕꯅꯤ꯫ ꯐꯔꯦ ꯆꯠꯂꯨ꯫ ꯐꯩꯖꯥꯎꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯦ? ꯏꯃꯥ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯗ ꯆꯠꯂꯨꯕ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ ꯅꯈꯣꯡ ꯅꯈꯨꯠ ꯆꯥꯝꯊꯣꯛꯂꯨꯔꯣ ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯩꯖꯥꯎꯗꯨ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯃꯥꯒꯤ ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯎꯗꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯏꯃꯥ ꯅꯪꯒꯤ ꯆꯥꯛꯇꯤ? ꯏꯃꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛ꯫ ꯐꯩꯖꯥꯎꯁꯨ ꯈꯪꯏ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯗꯨ ꯆꯦꯡ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯕ꯫ ꯐꯩꯖꯥꯎ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯐꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯐꯩꯖꯥꯎꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯃꯥ ꯀꯔꯤꯒꯤ ꯅꯆꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ? ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯏꯃꯥꯅ ꯏꯆꯥꯗ ꯑꯣꯏꯗꯕ ꯉꯥꯡꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯂꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯕꯅꯤ ꯅꯪ ꯆꯥꯊꯣꯛꯂꯣ꯫ ꯏꯃꯥ ꯆꯥꯗꯕꯅ ꯁꯤꯔꯕꯁꯨ ꯏꯃꯥ ꯆꯥꯛ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ꯫ ꯏꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯅꯆꯥꯅ ꯀꯔꯝꯅ ꯆꯥꯛ ꯆꯥꯕ ꯉꯝꯗꯣꯏꯅꯣ? ꯅꯆꯥ ꯆꯥꯛ ꯆꯥꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯤ ꯅꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯏꯃꯥ꯫ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯃꯦꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯐꯩꯖꯥꯎꯅ ꯌꯥꯗꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕꯁꯦ? ꯍꯦ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯁꯦꯜ ꯈꯤꯇ ꯄꯤꯅꯕꯤ꯫ ꯑꯩ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯐꯩꯖꯥꯎ ꯑꯗꯨ ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯄꯥꯛꯇꯨ ꯏꯁꯤꯠꯂꯨꯁꯤ ꯍꯥꯏꯗꯅ ꯐꯩꯖꯥꯎꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯩꯄꯥꯛꯇꯨ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯐꯩꯖꯥꯎꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯐꯩꯖꯥꯎ꯫ ꯐꯩꯖꯥꯎꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯦ ꯇꯥꯃꯩꯄꯥꯛ ꯀꯩ ꯂꯩꯔꯒꯦ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯣ? ꯃꯩꯄꯥꯛ ꯐꯩꯖꯥꯎꯗ ꯌꯦꯡꯗꯨꯅ ꯅꯌꯥꯝꯕꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯨꯔꯦꯜ ꯃꯔꯤꯜꯗꯣ ꯉꯥ ꯌꯥꯝꯅ ꯂꯩꯌꯦꯅ ꯃꯌꯥꯝ ꯑꯃ ꯏꯁꯤꯠꯄ ꯆꯠꯅꯈ꯭ꯔꯦ꯫ ꯏꯕꯥꯅꯤꯁꯨ ꯏꯁꯤꯠꯂꯨꯁꯤꯗꯅ ꯉꯥ ꯆꯔꯥ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯆꯥꯅꯤ꯫ ꯌꯥꯏꯌꯦ ꯇꯥꯃꯩꯄꯥꯛ ꯑꯗꯨꯗꯤ ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯇꯥꯃꯩꯄꯥꯛ꯫ ꯃꯩꯄꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯏꯁꯤꯠꯄ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯩꯖꯥꯎꯁꯨ ꯐꯝꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯍꯥꯎꯏ ꯍꯥꯎꯇꯦ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯩꯄꯥꯛꯁꯨ ꯐꯩꯖꯥꯎꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯆꯥꯛꯇꯨ ꯇꯣꯛꯂꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎꯒ ꯃꯩꯄꯥꯛꯀꯁꯨ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯩꯄꯥꯛꯅ ꯐꯩꯖꯥꯎ ꯅꯪ ꯏꯁꯤꯡꯁꯤꯡꯁꯦ ꯁꯤꯇꯣꯛꯄ ꯍꯧꯔꯣ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯩ ꯑꯃ ꯊꯥꯗꯨꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯕꯥꯔꯇꯤꯟꯗꯨ ꯏꯁꯤꯠꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯏꯁꯤꯡꯗꯨ ꯀꯪꯉꯨ ꯍꯥꯏꯕ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯐꯩꯖꯥꯎ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯁꯤꯡ ꯀꯪꯂꯛꯄꯒꯤꯗꯨꯗ ꯃꯩꯄꯥꯛꯇꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯤꯉꯩꯗ ꯅꯪꯗꯤ ꯏꯁꯤꯡ ꯀꯪꯅꯕ ꯁꯤꯠꯂꯝꯃꯤꯗꯅ ꯉꯥꯗꯤ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯩꯄꯥꯛꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯉꯥꯗꯨ ꯐꯥꯕ ꯍꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯉꯥ ꯐꯥꯕꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯩꯄꯥꯛꯇꯒꯤ ꯃꯥꯅ ꯍꯦꯟꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯉꯥꯗꯨꯁꯨ ꯐꯖꯕ ꯉꯥꯛꯇ ꯐꯥꯔꯝꯃꯤ꯫ ꯃꯩꯄꯥꯛ ꯃꯉꯣꯟꯗꯒꯤ ꯐꯩꯖꯥꯎꯅ ꯍꯦꯟꯅ ꯉꯥ ꯐꯥꯈꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯉꯥ ꯐꯥꯕ ꯍꯩꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯉꯁꯤꯁꯦ ꯗꯥꯎ ꯀꯌꯥ ꯌꯥꯗꯦ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯐꯥꯏ꯫ ꯇꯥꯃꯩꯄꯥꯛ ꯑꯩꯒꯤ ꯉꯥ ꯂꯣꯏꯅ ꯆꯥꯎꯏ ꯇꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯩꯄꯥꯛꯁꯨ ꯉꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯩꯄꯥꯛ ꯉꯥꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯐꯖ ꯐꯖꯕ ꯉꯥ ꯌꯥꯝꯅ ꯌꯥꯎꯍꯦ ꯀꯥꯟꯗꯤ ꯐꯩꯖꯥꯎ ꯉꯥꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯨꯔꯁꯤ ꯁꯦꯜ ꯈꯔ ꯑꯣꯏꯔꯕꯁꯨ ꯐꯪꯅꯤ ꯁꯦꯜꯗꯨꯅ ꯏꯃꯨꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯅꯕ꯫ ꯌꯥꯏ ꯇꯥꯃꯩꯄꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥꯁꯨ ꯂꯩꯍꯧꯗ꯭ꯔꯤꯕꯅꯤ ꯉꯥ ꯌꯣꯟꯕꯒꯤ ꯁꯦꯜꯗꯨꯅ ꯆꯦꯡ ꯋꯥꯅꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡꯁꯦ ꯑꯥꯗꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯉꯥꯁꯤ ꯌꯣꯜꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯩꯖꯥꯎꯒ ꯃꯩꯄꯥꯛꯀꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯂꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫
ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯉꯥꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯌꯣꯜꯂꯝꯃꯤ ꯃꯩꯄꯥꯛꯅ ꯑꯁꯨꯝꯅ ꯂꯧꯔꯝꯃꯤ ꯉꯥ ꯌꯣꯟꯖꯔꯤ ꯍꯧꯖꯤꯛꯇ ꯇꯨꯔꯦꯜꯗꯒꯤ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯉꯥꯅꯤ ꯇꯒꯠ ꯇꯦꯛꯄ ꯉꯥꯅꯤ ꯃꯩꯄꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯃꯤ ꯈꯔ ꯉꯥ ꯂꯩꯕ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯥꯗꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯉꯥ ꯑꯗꯨ ꯂꯣꯏꯅ ꯁꯤꯠꯈꯤꯔꯝꯃꯤ ꯃꯩꯄꯥꯛ ꯍꯔꯥꯎꯅ ꯐꯩꯖꯥꯎ ꯂꯨꯄꯥ 5 ꯁꯤꯠꯂꯦ ꯁꯤ ꯅꯪꯒꯤ ꯂꯨꯄꯥ 2 ꯑꯣꯏꯔꯣ ꯑꯩꯅ ꯌꯣꯟꯕꯒꯤ 3 ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯐꯩꯖꯥꯎꯁꯨ ꯃꯩꯄꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯍꯧꯔꯦ ꯃꯩꯄꯥꯛꯁꯨ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯏꯃꯥ ꯃꯦꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯅꯪꯕꯨ ꯍꯜꯂꯛꯂꯕꯔꯣ ꯉꯥꯗꯤ ꯀꯌꯥꯝ ꯐꯔꯛꯑꯦ ꯐꯩꯖꯥꯎꯅ ꯉꯥꯗꯤ ꯌꯥꯝ ꯐꯩ ꯂꯣꯏꯅ ꯀꯩꯊꯦꯜꯗ ꯌꯣꯟꯈ꯭ꯔꯦ ꯁꯦꯝꯃ ꯂꯨꯄꯥ 2 ꯆꯦꯡꯋꯥꯠ ꯃꯦꯝꯆꯥ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯑꯗꯨꯗꯤ ꯏꯃꯥ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗ ꯆꯦꯡ ꯑꯃꯨꯛꯇ ꯂꯧꯍꯧꯔꯨꯈꯤꯒꯦ ꯅꯪꯒꯤ ꯏꯔꯨꯖꯅꯅꯕ ꯏꯃꯥꯅ ꯐꯨꯡꯒꯥꯗ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯕꯅꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅ ꯁꯦꯡ ꯂꯨꯖꯊꯣꯛꯑꯣ ꯍꯣꯏ ꯃꯦꯝꯆꯥꯁꯨ ꯆꯦꯡ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯏꯔꯨ ꯂꯨꯖꯊꯣꯛꯇꯨꯅ ꯃꯃꯥꯅ ꯆꯦꯡ ꯄꯨꯔꯛꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯦꯝꯆꯥꯁꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨꯅ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯝꯃꯤ ꯐꯩꯖꯥꯎ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯩꯊꯔꯒ ꯂꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯔꯝꯈꯤꯔꯣꯏ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕꯗ ꯇꯥꯔꯤꯕ꯭ꯔꯥ ꯍꯦ ꯏꯁꯣꯔ ꯅꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯅꯣꯡꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯃ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯍꯩꯊꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯅꯣꯡꯁꯤꯁꯨ ꯄꯥꯛꯅ ꯍꯥꯡꯒꯗꯕ ꯃꯥꯟꯗꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯔꯝꯃꯣꯏꯅꯦ ꯃꯦꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ ꯏꯁꯣꯔꯁꯤ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦ ꯏꯁꯣꯔꯅ ꯏꯃꯥ ꯏꯆꯥꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯈꯤꯒꯅꯤ ꯏꯁꯣꯔꯕꯨ ꯊꯥꯖꯧ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯗꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡꯗꯨ ꯂꯦꯝꯅ ꯈꯛ ꯃꯥꯡꯂꯣꯏ ꯃꯗꯨꯒꯤ ꯃꯍꯩ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯐꯩꯖꯥꯎ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯃꯃꯥ ꯃꯆꯥꯗꯨ ꯆꯔꯥ ꯍꯦꯜꯂꯝꯃꯤ ꯑꯍꯤꯡꯗꯨꯃ ꯏꯁꯤꯡ ꯊꯛꯇꯨꯅ ꯈꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯅꯣꯡꯁꯨ ꯍꯥꯡꯈꯤꯔꯝꯃꯤ ꯐꯩꯖꯥꯎ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ ꯆꯤꯡꯁꯨ ꯌꯧꯔꯗꯨꯅ ꯎ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯔꯁꯨ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎ ꯎꯕꯗ ꯐꯩꯖꯥꯎ ꯅꯪꯕꯨ ꯎ ꯌꯥꯜꯂꯝꯃꯤꯔꯣ ꯍꯣꯏ ꯇꯥꯗ ꯍꯩꯃ ꯅꯪꯅ ꯌꯥꯜꯂꯤꯕ ꯎꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯌꯥꯟꯒꯦꯅ ꯊꯅꯝꯕ ꯎꯅꯤꯅꯦ ꯅꯪꯅ ꯌꯥꯜꯂꯕ ꯑꯣꯏꯔꯦ ꯇꯥꯗꯅ ꯍꯥꯟꯅ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯜꯂꯦ ꯑꯗꯣ ꯇꯥꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯕꯅꯤꯅ ꯎꯁꯦ ꯇꯥꯗ ꯑꯣꯏꯅ ꯌꯥꯟꯕꯤꯔꯣ ꯑꯩ ꯑꯇꯣꯞꯄ ꯎ ꯑꯃ ꯑꯣꯏꯅ ꯌꯥꯜꯂꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯐꯩꯖꯥꯎ ꯇꯥꯗꯅ ꯁꯤꯒꯤ ꯎꯁꯦ ꯌꯥꯜꯂꯒ ꯀꯥꯡꯊꯣꯜ ꯑꯃ ꯁꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯁꯥꯎꯗꯤꯌꯦ ꯇꯥꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯐꯩꯖꯥꯎꯗꯨ ꯎ ꯑꯃꯃꯨꯛ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯗꯤ ꯐꯩꯖꯥꯎꯅ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯜꯂꯝꯂꯕꯅꯤꯅ ꯏꯋꯥ ꯋꯥꯗꯅ ꯎꯗꯨ ꯌꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎ ꯎ ꯈꯔ ꯐꯖꯕ ꯑꯃ ꯌꯥꯜꯂꯒ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ ꯅꯨꯄꯥ ꯑꯃ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯎꯁꯤꯕꯨ ꯁꯦꯜ ꯀꯌꯥꯅꯣ ꯂꯨꯄꯥ 2 ꯈꯛꯇꯅꯤ ꯃꯥ ꯀꯔꯤꯅꯣꯗ ꯎ ꯃꯆꯥꯁꯤꯗ ꯂꯨꯄꯥ 2 ꯒꯥꯏ ꯂꯨꯄꯥ 1 ꯄꯤꯔꯒꯦ ꯂꯨꯄꯥ 1ꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯐꯔꯦ ꯃꯥ ꯂꯨꯄꯥ 1ꯗꯨ ꯄꯨꯕꯤꯈ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯅ ꯐꯩꯖꯥꯎꯗ ꯎꯗꯨꯒꯤ ꯂꯨꯄꯥ 1ꯗꯨ ꯄꯤꯗꯨꯅ ꯂꯧꯈꯤꯔꯝꯃꯤ ꯐꯩꯖꯥꯎ ꯃꯈꯥꯏ ꯑꯃꯒꯤ ꯆꯦꯡ ꯋꯥꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯐꯩꯖꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯃꯥꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯐꯩꯖꯥꯎ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯕꯥꯕꯥ ꯁꯦ ꯃꯈꯥꯏ ꯑꯃꯁꯤ ꯂꯧꯁꯤꯜꯂꯨ ꯁꯤꯅ ꯄꯥꯕ ꯀꯩꯅꯣꯝ ꯁꯥꯎ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯐꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯛꯅꯤꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯕꯤꯔꯛꯄ꯭ꯔꯥ ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯁꯨ ꯇꯥꯏꯕꯪꯅꯤ ꯉꯁꯤ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯆꯥꯛꯅꯤꯕꯗꯨꯅ ꯐꯩꯖꯥꯎꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯕꯣꯔ ꯄꯤꯔꯝꯃꯤ ꯏꯆꯥꯅꯨꯄꯥ
ꯅꯪꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯄꯨꯝꯕ ꯉꯁꯤꯗꯒꯤ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯋꯥ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯕꯒꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯦ ꯏꯃꯥ ꯑꯩ ꯆꯤꯡꯗ ꯆꯠꯂꯒ ꯎ ꯌꯥꯜꯂꯨꯕꯅꯤ ꯁꯤ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯅꯤ ꯆꯦꯡꯗꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯆꯦꯡ ꯑꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯐꯩꯖꯥꯎꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯐꯩꯖꯥꯎꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯒꯤ ꯃꯪꯗ ꯌꯥꯝꯅ ꯐꯖꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯂꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯐꯝꯗꯨꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯋꯥ ꯂꯣꯏꯅ ꯉꯥꯡꯂꯝꯃꯤ ꯐꯩꯖꯥꯎ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯝꯃꯤ ꯐꯩꯖꯥꯎ ꯋꯥꯔꯗꯨꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯕ ꯆꯪꯂꯛꯂꯝꯃꯤ ꯁꯦꯝ ꯄꯥꯝꯕꯤꯅ ꯐꯩꯖꯥꯎ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯕ ꯁꯦꯝꯁꯤꯡꯁꯦ ꯌꯥꯝꯅꯁꯨ ꯊꯨꯝꯕꯅꯤ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯤ ꯅꯪꯁꯨ ꯆꯥꯈꯣ ꯅꯣꯏꯒꯤ ꯏꯃꯥꯒꯤꯁꯨ ꯄꯨꯕꯤꯈꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯁꯦꯝ ꯈꯔ ꯇꯥꯔꯛꯏ ꯐꯩꯖꯥꯎꯅ ꯁꯦꯝ ꯑꯗꯨ ꯈꯨꯟꯗꯨꯅ ꯆꯥꯔꯝꯃꯤ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ ꯁꯦꯝ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯊꯦꯡꯕꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯐꯩꯖꯥꯎ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯨ ꯈꯨꯟꯒꯦ ꯇꯧꯔꯤꯉꯩ ꯐꯩꯖꯥꯎ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯃꯃꯥꯅ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ ꯍꯧꯒꯠꯂꯒꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯒꯤ ꯃꯪꯗ ꯃꯊꯛꯇꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯄꯩ ꯋꯥꯅꯤꯗ ꯑꯁꯦꯡꯕꯒꯤ ꯃꯊꯛꯇꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯇꯥꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯏꯃꯥ ꯃꯦꯝꯆꯥ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ ꯍꯧꯒꯠꯂꯣꯀꯣ ꯍꯣꯏ ꯏꯃꯥ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯐꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯁꯝꯄꯣꯠ ꯈꯣꯏꯕ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩꯁꯨ ꯉꯪꯂꯝꯃꯤ ꯐꯩꯖꯥꯎꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯄꯗꯨ ꯃꯥꯏꯄꯥꯛꯅ ꯎꯔꯝꯃꯤ ꯃꯥꯏꯄꯥꯛꯅ ꯐꯩꯖꯥꯎ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯇꯥ ꯃꯩꯄꯥꯛ ꯑꯩꯒꯤ ꯃꯪꯗꯀꯣ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯑꯃ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯍꯔꯥꯎꯔꯤꯕꯗꯨꯗꯤ ꯑꯩꯁꯨ ꯃꯪꯗ ꯂꯩꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯤ ꯇꯥ ꯃꯩꯄꯥꯛ ꯑꯩꯈꯣꯏꯅꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯨ ꯊꯤꯔꯨꯁꯤꯔꯥ ꯃꯩꯄꯥꯛ ꯋꯥꯈꯜꯗ ꯃꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ ꯀꯨꯏꯊꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯉꯥꯎꯕ ꯁꯣꯏꯗ꯭ꯔꯦ ꯆꯠꯍꯧꯔꯒꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯂꯩ ꯅꯪꯅ ꯁꯝꯄꯣꯠ ꯈꯣꯏꯕ ꯆꯠꯄꯗꯨꯗ ꯈꯔ ꯊꯤꯔꯣ ꯍꯥꯏꯔꯝꯃꯒ ꯃꯩꯄꯥꯛꯇꯨ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯁꯟꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯁꯝꯄꯣꯠ ꯈꯣꯏꯕ ꯍꯧꯔꯝꯃꯤ ꯃꯥꯅ ꯁꯨꯝ ꯁꯝꯄꯣꯠ ꯈꯣꯏꯔꯛꯄꯗ ꯃꯥꯒꯤ ꯂꯪꯒꯣꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯟꯕꯒꯨꯝ ꯇꯧꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯌꯦꯡꯂꯝꯃꯤ ꯄꯤꯊ꯭ꯔꯥꯏꯒꯤ ꯐꯖꯔꯕ ꯃꯈꯨꯝ ꯄꯥꯟꯕ ꯆꯐꯨ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯐꯩꯖꯥꯎꯅ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯐꯩꯖꯥꯎꯗꯨ ꯃꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯁꯤꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯁꯤꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨꯁꯤꯗꯤ ꯇꯥ ꯃꯩꯄꯥꯛꯀꯤꯅꯤ ꯉꯔꯥꯡ ꯃꯥꯒꯤ ꯃꯪꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯂꯩꯅꯨꯡꯗꯒꯤ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ ꯆꯐꯨꯁꯦ ꯃꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯐꯔꯦ ꯑꯩ ꯃꯣꯏꯗ ꯆꯠꯂꯒ ꯄꯥꯎ ꯑꯁꯤ ꯄꯤꯔꯨꯔꯒꯦ ꯐꯩꯖꯥꯎꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩꯄꯥꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯩꯄꯥꯛ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯩꯄꯥꯛꯄꯨ ꯀꯧꯔꯝꯃꯤ ꯇꯥ ꯃꯩꯄꯥꯛ ꯇꯥ ꯃꯩꯄꯥꯛ ꯃꯩꯄꯥꯛꯁꯨ ꯎꯏꯔꯣꯟ ꯇꯨꯝꯊꯕꯒ ꯐꯩꯖꯥꯎꯅ ꯀꯧꯔꯛꯄꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯝꯃꯤ ꯃꯩꯄꯥꯛꯇꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯐꯩꯖꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯀꯩꯗꯧꯔꯦ ꯐꯩꯖꯥꯎꯅ ꯇꯥ ꯃꯩꯄꯥꯛꯅ ꯃꯪꯗ ꯎꯏ ꯍꯥꯏꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨꯗꯣ ꯑꯩꯒꯤ ꯂꯧꯐꯝꯗ ꯂꯩꯍꯧꯔꯦ ꯇꯥ ꯃꯩꯄꯥꯛꯇ ꯍꯥꯏꯒꯦꯅ ꯆꯪꯉꯛꯄꯅꯤ ꯃꯩꯄꯥꯛ ꯉꯛꯅ ꯑꯁꯦꯡꯕꯔꯣ ꯐꯩꯖꯥꯎ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯇꯥ ꯃꯩꯄꯥꯛ ꯇꯧꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎꯗꯨ ꯆꯠꯈ꯭ꯔꯦ ꯃꯩꯄꯥꯛ ꯐꯩꯖꯥꯎꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ ꯖꯥꯠꯅꯅꯦ ꯐꯩꯖꯥꯎꯁꯦ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤꯁꯦ ꯐꯔꯦ ꯃꯥꯒꯤ ꯂꯧꯐꯝ ꯐꯥꯎꯕ ꯆꯠꯇꯨꯅ ꯑꯩ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛꯇꯨ ꯐꯩꯖꯥꯎꯒꯤ ꯂꯧꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩꯅꯨꯡꯗ ꯆꯐꯨ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯩꯄꯥꯛꯅ ꯎꯔꯝꯃꯤ ꯃꯩꯄꯥꯛ ꯆꯐꯨꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯩꯖꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠ ꯐꯩꯖꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ ꯏꯁꯣꯔꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯖꯔꯣꯅ ꯄꯤꯕ ꯄꯣꯠꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯂꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯈꯣꯠꯇꯣꯛꯇꯨꯅ ꯆꯐꯨꯗꯨ ꯂꯩꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ
ꯆꯐꯨꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯇꯦꯔꯥ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯩꯄꯥꯛ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯈꯨꯝꯗꯨ ꯁꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯀꯌꯥꯗ ꯀꯗꯔ ꯇꯧꯔꯤꯕ ꯌꯦꯡꯉꯨ ꯃꯁꯤ ꯇꯦꯔꯥ ꯀꯛꯆꯦꯡꯁꯤꯕꯨ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯇꯦꯔꯥ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤ ꯆꯤꯛꯂꯝꯂꯕꯗꯤ ꯑꯩꯁꯦ ꯄꯨꯡꯄꯣꯝ ꯄꯣꯝꯂꯅꯤ꯫ ꯈꯪꯅꯤꯡꯗꯅ ꯐꯩꯖꯥꯎ ꯅꯣꯏꯒꯤ ꯌꯨꯝꯊꯛꯇꯒꯤ ꯇꯦꯔꯥ ꯀꯛꯆꯦꯡꯁꯤꯡꯁꯦ ꯊꯥꯗꯔꯒꯦ ꯅꯪ ꯈꯪꯂꯣꯏꯗ꯭ꯔꯗꯣ꯫ ꯃꯩꯄꯥꯛꯇꯨ ꯆꯐꯨꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯐꯩꯖꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯂꯧꯕꯨꯛꯇꯒꯤ ꯉꯟꯇꯥ ꯀꯥꯔꯛꯂꯕꯗꯤ? ꯏꯃꯥ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯩꯄꯥꯛ ꯑꯃꯝꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯌꯨꯝꯊꯛꯇ ꯀꯥꯗꯨꯅ ꯌꯨꯝꯗ ꯀꯨꯞꯂꯤꯕ ꯏꯅꯥꯗꯣ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯐꯩꯖꯥꯎꯅ ꯍꯤꯞꯂꯤꯕꯗꯨ ꯆꯞ ꯆꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯩꯄꯥꯛꯅ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯌꯨꯝꯊꯛꯇꯒꯤ ꯍꯩꯊꯔꯝꯃꯤ꯫ ꯐꯩꯖꯥꯎꯗꯤ ꯃꯊꯛꯇꯒꯤ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯩꯄꯥꯛ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯦꯔꯥ ꯀꯛꯆꯦꯡꯅ ꯆꯤꯛꯑꯝꯕꯅꯤꯅꯦ ꯇꯧꯈꯣꯗꯅ ꯈꯗ꯭ꯔꯛꯇꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯣꯕꯗꯨꯗ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯗ ꯇꯥꯔꯤꯕꯗꯨ ꯃꯩꯄꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯩꯄꯥꯛꯇꯨ ꯃꯀꯣꯛ ꯄꯥꯏ꯫ ꯑꯩꯅ ꯐꯖꯅ ꯌꯦꯡꯂꯝꯂꯕꯗꯤ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯁꯤꯡꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯝꯂꯗꯕꯅꯤ꯫ ꯑꯩꯁꯤ ꯌꯥꯝꯅ ꯄꯪꯕ ꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯩꯄꯥꯛꯇꯨ ꯆꯥꯛꯅ ꯃꯊꯟꯇ ꯁꯣꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯩꯖꯥꯎꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝꯁꯨ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯁꯨ ꯐꯩꯖꯥꯎ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯎꯁꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯐꯩꯖꯥꯎꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯐꯩꯖꯥꯎꯒꯤ ꯌꯨꯝꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯆꯥꯅꯕ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯒꯨꯜꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯕ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤ꯫ ꯄꯥꯕꯒꯤ ꯆꯥꯅꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯨꯒꯦ꯫ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯆꯥꯛꯅꯤꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗꯦ꯫ ꯄꯥꯕꯒ ꯑꯩꯒ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯄꯥꯕꯒꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ꯫ ꯅꯆꯥ ꯁꯝꯖꯒꯦ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯎ ꯄꯥꯕ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯖꯥꯎ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯅꯤꯕꯅ ꯐꯩꯖꯥꯎꯗ ꯌꯦꯡꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯕ ꯑꯩꯕꯨ ꯏꯆꯥꯒꯨꯝꯂꯕ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯔꯦ꯫ ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯛꯆꯦꯜ ꯆꯥꯎ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡ ꯐꯠꯇꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯆꯥꯛꯅꯤꯕꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯦ? ꯏꯃꯥ ꯏꯆꯥꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯕꯁꯤ ꯎꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤ ꯈꯔꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯂꯥꯟꯅ ꯇꯝꯁꯤꯜꯂꯝꯒꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯆꯥ ꯄꯥꯈꯠꯅ ꯍꯥꯏ ꯂꯥꯟꯃꯤꯁꯥ ꯀꯔꯤ ꯂꯩꯔꯕꯒꯦ? ꯂꯥꯟꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯅꯃꯥ ꯅꯆꯥꯕꯨ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯂꯣꯏꯁꯤꯜꯂꯨ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯆꯥꯕꯨ ꯐꯥꯗꯧꯔꯤꯕꯗꯤ? ꯏꯃꯥ ꯏꯆꯥꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯥꯛꯄꯗ ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯐꯩꯖꯥꯎꯗ ꯌꯦꯡꯂꯗꯨꯅ ꯐꯩꯖꯥꯎ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯐꯩꯖꯥꯎ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯁꯛꯁꯤ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯒꯨꯝꯗꯤ ꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯆꯗ꯭ꯔꯤ ꯅꯤꯡꯊꯧ꯫
ꯅꯤꯡꯊꯧꯗꯨ ꯅꯣꯛꯂꯒ ꯐꯩꯖꯥꯎ ꯅꯍꯥꯟ ꯅꯣꯡꯃ ꯅꯈꯣꯏꯗ ꯆꯥꯛꯅꯤꯕ ꯑꯃ ꯂꯥꯛꯂꯝꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯐꯩꯖꯥꯎ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯝꯃꯤ ꯏꯅꯤꯡꯊꯧ ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯅ ꯈꯪꯂꯤꯕ ꯅꯤꯡꯊꯧ ꯅꯣꯛꯂꯗꯨꯅ ꯍꯥꯏ ꯃꯗꯨꯒꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃꯇꯪ ꯅꯤꯌꯨ ꯅꯤꯡꯊꯧ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ ꯐꯩꯖꯥꯎ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯖꯗ꯭ꯔꯦ ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯏꯅꯤꯡꯊꯧꯗ ꯅꯤꯖꯒꯦ ꯃꯇꯝꯗꯨꯗ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯄꯤꯅꯕꯤꯌꯨ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯄꯨꯡꯄꯦꯟ ꯄꯦꯜꯂꯝꯃꯤ ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅꯥ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯩꯖꯥꯎ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯅ ꯐꯩꯖꯥꯎꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅꯥ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯐꯩꯖꯥꯎꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅꯥꯒꯁꯨ ꯃꯆꯥꯅꯨꯄꯤ ꯅꯨꯄꯥ ꯄꯣꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ